Nongna government ki makok oriba honorable CM 𝐀𝐍𝐀𝐋𝐘𝐈𝐒 asi losing duna asi tuwa khum da chatlaga ko ye defense finance de donor ministry sing unaraga tuwa issue sing taksal le habani mapung oina economy ga aduga security gi lamda ko topic ani sini ko hati maru wori ba concern wori ba so akoi gi hariba ani sini amana semi loan adugi matik film social level semi loan like conflict situation amagi film da thamaga leiri ba ko aduga then koi gi wori ba security laitaba lamdam karam kari thokani karam da hingani sigani haibagi normal keno laitaba ani gi concern da ngasai gi honorable CM na satla kana tuan ba India gi marui ba kano unai haibani asi yamna marui oponi tawum topani aduga amuksu matang sida ikoina as an analyst amoina sum naina ba ko mapung oina ikoina khara hena kupthana constructive oiba yamna kanoi ba mo changchal learning ba haiba tare sumna khaki akoi yam haibado thawak oina di hek pangthok pa di ngamdaba phajaba paw ngata oiba aduga inaugural stall ngata na ngasai gi leibak sida pik thanjalakpa aduga aseng ba development kadai no yeng maga maktaba semilon iram kuding makta simadi phai hainingai leirektaba matang du hek uba se mase aikoina section halingi maramaduna koi side gi so koi gi apin tongning badi mapung oina koi lairiba Bharat ki democratic form magi political concept magi lairiba structure asida ko lairi se koina structure ahum mari da koi lairibani kai constitution gi makhada union list haidana union government na tawdaba thabak adagi state ki list haidana state government na tawdaba thabak koi federalism da yumpham moirga ko ari concurrent list haidana ngasai government amasung state anina yanaraga tongminaga da thabak haidana adi residuary list na tongana parliament khatana tawdaba hariba singa siyamna khangna koigi kano chatharakani haina khalli loinana hojik lariba koigi economy gi matang finance gi matang sidi ngasai gi central da khare henna concurrent list amasung central da kha yumpham oirakanda mapung oina khoi gi state ki tawjaga ba state list aja mapung oiba then kano security gi matang simadi state concern pajana oibani state ki matang da laibani sima khoi khanganingi aduga rakeshor khoi ki si kanoni aina hek thamning mase kanoni samaina koi lam Bharat na prime minister Narendra Modi ko yamna Modi loiba ka prime minister ni mang 2014 try dagi prime minister orenga sibo parakpa malengi lebak mayam je som koira satlinga da sona kanda apho mayam la ena khalaga su tunga ba kiningwa ba terror attack mayam na tawgi bagi wari kano rakeshwar akhui de laiko khudam gona ha 2014 iche pharak pada akhui Chennai gi kana terrorist ki activity akoi Chennai train the bomb thambagi wathok thokri bani 16 da uri da attack tawbuda chaw wathok laigri bani ko 2018 daga akoi gi kana sukuma attack akoi laigre ko 2019 da akoi gi Pulwama attack laidana lami nipfu ena sigi bagi wathok laigre 2023 da Pulwama attack thokram 2019 da 2023 da saigi Kalamasari blast kaina thokre then 2025 ngarang nahanda Pahalgam gi attack thokdana ko khoi laigre kanu ki mi kuntur khena sigi ba ko 25 adu he batung kan kanadana kanu Delhi blast aina train metro da pokhai dana yamama hat khre ko asmai tawdana khoi gi su yam concern oiba mapan chatna khotna sum asau sang akhang hai sum phaja wari sari ngai da leba ki situation jina kari wora kadoino woidana le me thring asi bogda tho laiba kanu se amasi gi oiba posak si su ai koi kari yenga dawni ina sum chatlingai da imung da ka khong jai bado adugi posisu ai koi da adum asi gi ming amasu lai hariba mayam sing asi yenga kan yamna chaksinna state ki concern sida koi gi kano heningi ko yam chaksin bai batare ngasai gi security gi kano mayam se level da yam da kano torakanda koi gi pam da thok tana ba aduga ta lairiba lamen tu hen mayam ma
leibak thugainaba sinbagi kano leiriba mayamsing ase masi yengakanda khwaidagi maruba priority je akoi yoriba manipur gi pluralistic ki oiba impham terror akoi territory integrity ngak pasima phajana thamba site phuru mayam se manana thongmarna hingminaba adugi mathakta masi manungda leiriba huji oiba conflict situation na piriba internally displaced person mayam je masi magi mai phamda hanjin mase masi ngangbana nataba practical oiba approach kale atobada warning mai good governance amagi mami tana hai thamge ko okay amna sumari chumju tambi da do ani shogda ko gi india lengak na